Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Rajapal Ajay Kumar Valana Hairi Mahirishing Buleba Sigi Tongan Tongan Mafam da Kohen Bana Mafam Adugi Nat Chanabi Amasung Fizes Tagamaram the Kangan Bada Achowa Mating Oiregani. Art and Culture ki Commissioner M. Joy Singh Hairi Anoba Technology Casina Duna Artist in the Potokli Bamakogi Hitoising to be sing Miam the Kangbi Amadi Puning Togot Pibagi Tangai Fedabalay. Myanmar danga se Richter scale da tare dasmi tare amasung taruk dasmi mari yoba yuar anirak thangna na hakibuga lunina chawna amang ata thokre hauju phawada miyo ihum lekidre miyo marfudra rom na thiba khangdana lady Kendra Sarkar ne electronics ke polam sing saba amadi thadok thajin tawna bagi thabang sing hena mapangan kangkhan hanabi dama electronics component manufacturing scheme ayaba pikre amasung Lok Sabha nga se carriers of goods by sea bill lising ani kun mari pass tawkre Rajapal Ajay Kumar Valana Hairi Mahiru Shingi Oina Pangthok Liba Larik Lasuga Mari Lenaba Lam Koibiki Tharum Kayana Lamdam Asita Leiba Mahiru Shingbu Leiba Asigi Tongan Tongan Banat Chanabi Amasung Fidya Chakcha Kayagbaram the Kangan Bada Achawa Mateng Ohelagani Rajapal Hai Asigumba Kongtang Asina Amat Oiba Kunai Ama Sangapada Chawna Mateng Pangli Imphal ki Rajbhavan ki Darbar Hall ngasi pangtopa National Integration Tour listing ani kun mangagi experience sharing program the wangang bada Rajapal na hai thorum asna raja asigi tongan tongan ba zila sing da leriba mahiru shina leba asigi tongan tongan ma mapum sing da chalu bada thengner pa sing phongdok na bagi khudong chaba sing phangalagani Rajapal na Pradhan Mantri Narendra Modi ki Ek Bharat Shrestha Bharat program gi makhada tongan tongan ba raja amasung union territory sing da mahi masing tamliba mahiru sing gi marakta makhoi makhoi gi wakhalun sing phongdong handuna ama toiba khunai ama sengapada loriba thodang sing gi matang da su Wapung kaya pungdoki mang na hai ashigumba manaba tharum sing pangthokpana bharagi ate raja sing gi mahiru sing amasung abong nongpo raja sing gi mahiru sing gi melta hena apaba mari thamba ngamgani masina leba ki apunba saktam sagapada chawna mateng oigani Nupi amasung ain hai bihiram da no magi oiba miya bukhangan nabigi thorum amangasi Imphal East ki Khurai Sajor lekai de leiba Uttarayan Theatre da pangthokre thorum ase Manipur State Commission for Women amadi Aita Women Multipurpose Cooperative Society Limited na puna sinduna pangthokpani thorum atu da saru yakiba Manipur State Commission for Women gi chairperson Thumlik Tingning from Monsang na hai Varas Samvidhana piriba nupi singi phangpham thokpa hak singi matangda mamutana khangbagi tangai fadabalai mang hai nupi singna makhoi gi hak sing amasung nupi da thongna pibaga mari rena ba ain sing ningthina khanglabata da makhoi gi mathakta chatharakpa crime sing mataw karamna kanada wakai kadage haibadu ningthina khangbang ngamhangani thormatu da akhang ai singna tongan tongan bihiram kya da wa ngangki Art and Culture ki Commissioner M. Joy Singh Hairi Visual Art ki tongan tongan balam sing da anoba technology ki asina duna artist na puthokli ba makhoi ki haitoi sing tobe sing miyam na khangbi bagalona na puning thogor pibagi tangai fadaba lei wafuma si Imphal Art College dangasi degi hauki batara pansuba annual art exhibition come fairly sing ani kun manga hudopagi thorum da Sri Join phungdokhi bani mang hai asigumba exhibition sing pangtokpana lamdam asta thokli ba tongan tongan ba thokdo wathok singi matangda artist na makhoi gi wakhalon sing miyam da khangan ba ngamhalli mahang na hai Koi art exhibition ase yamna toina pangthokagadi ngangsing mayam gi yeiba mayam se puthokpagi platform phangdana competitive oiba aduga honaningbai wakhalon se hengalaktana tongan tongan ba maruoina Kolkata da koi northeast da bhauda art worksing ase adummak mayam pamnara ani adu mathakta Manipur gakta da natana northeast ki tongan tongan ba state singda koi chatlaga exhibition se tawragadi amukka hena mayam masak khangani haina thamjage Exhibition asida hanjebum siamo Serma Memorial Cash Award yauna tongan tongan ba award sing khangalaba artist sing da yentoki award sing adugi manung da Cash Award for Best Outstanding Work in Painting, Applied Arts, Sculpture, Graphic amasung Drawing yauri Brahmachari mayum Bankim Chandra Serma Memorial Cash Award amadi Malemngan ba Leitan Them Memorial Charitable Trust Cash Award yauri exhibition asima thangthagi ani phawa chathagani Imphal East ki Khaboisho Deleba Manipur Police ki Special Commando Unit ki Kangbu Amana Aina Tinkraba Lalolop KCP Progressive Kimyo Ama Hangang Police Station Manu Channel Leba Kokba Hobi Komidoki 100 Flower School Manaki Fari Faraba Mi Adu Makata Batabak Lokunab ki Damukta Hangang Police Station Desinakre Varat Lamina Sinduna Miruta Leba Rimon Military Crop Center and College Tamna
ता तमनबगी दम खंगलबा महिरोय तरु ओपगी थोरम अमंगसी पांगथोखरे थोरम असigi manung chenna Varat Lanmi gi maikaidegi Manipur Horse Riding and Polo Association MHRPA da microchip chani amasung microchip reader ani khusinaki polam sing asigi matengna Manipur gi tanglaba sagol poni gi leifam khangnanaba honabada achoba mateng oirgani masidi natana MHRPA na poni singi puwari ana langi record na chingba sing microchip asida hapchindina thamba yagani Manipur Pradesh Congress Committee के President के मिके चंदन लुचिंग बमिर कांबु अमन न्यू दिल्ली के इनिरा वफन दंगरांग पांगथोकिबा All India District Congress Committee के मिफम द सरुक याखरे मणिपुर के मिर कांबु असिदा District Congress Committee के President तरामरी शु सरुक याखी पाव के मरकथन अटेंबा ब्रेक अमा चही कुदिंगी भारत ता मियोई लाख तरामरी कैंसर डायग्नोस तोई मसिसु अयामबना थेंगना खंगबनी मियोई मापल की मनुंग दा अमदी कैंसर नारई ngana khangdo hobana punsi kanbangami कैंसर कोकनबगी ख्वाइदगी फब पांबैदी ngana लोन लेबा ट्यूमर ना खुदोंग थिनिंगाई ओइरक्त्रिंगैदा खंगदोक हौबनी लांथोकचरी पैंटम डिटेक्ट भारत की अहानबा EDIM based multi tumor blood test मसिना कैंसर बुलायोंग उतलक्त्रिंगैदा खंगदोकपंगमी लोन लेबा ट्यूमर सिंग चाही कया अखोई खंगदना चावखलई ngana खंगदोक्सी कैंसर माइथीबा पीसी ngasiगी अचंबा ब्लड टेस्ट अमना अदोंगी पुंसीबु होंगनगदौरिबनी लेंबिराउ बबिना डायग्नोस्टिक्स सोइबम लेकाई पोरोमपात नत्रगा अदोमगी टेस्ट बुक तौनबा 6909365328 ता कॉल तौबियु ngana khangdoktuna punsi kayabu kalliba pentam detect ताबीरिबा पावसी आकाशवाणी इम्फाल दिगिनी Myanmar danga si Richter scale da tare dasmik tare amasung taruk dasmi yoba yuhar anirak thanga thanana hakibulunina chauna amang ata thokre hauju pawada miyo ihum lekidre miyo marfuda rom da thiba khangdana leiri yuhar adunga si ayupung taramato minute yankai rom taba matam da hakibani amasung epicenter na Myanmar gi sagang degi kilometer tarani thorom lab na leba mafam amadani akaswani pawmin hai yuar aduna maram orga Myanmar gi mandle da leba awathong ningkhaiduna Irawati tural da tasinghi masidana tanamba phum du da leba building sing chauna amang ata thon ki yuar asi kilometer chamapan lom lab na leba Thailand gi konung Bangkok da su akan bamong da haki Bangkok ki Chatuchak market maya da leba saba lushindaba leba awangba building amasung ningkhai ki police ki paw matung ina thodok aduda hauju pawbu yoina miyoga aso open nang khbage haiba chapchana khangba ngamdri Thailand gi Pradhan Mantri Paitong Tram Sinawa train sinduna khudaki oiba mifam pangthoki amasung oriba phibam adu thenanaba thabakya lakhotki URSC Imphal amasung Kolkata da sumaya Europe kan haki hiramasig matang da Manipur University gi Seismological Observatory gi project officer Dr. Manichandra Sanojomna asumna hai Karakanlap oy 7.7 magnitude ki earthquake kama haki haiba earthquake ki mandli gi Irawadi turen gi manaka adudagi kilometer 35 mu western side ta laga habane Irawadi gi western side ta tukana sagi palace na eastern side ta leide minute khara ga mu kung baro ga minute ani ga second ni phuda 6.4 ga mamu hai hariba earthquake chi hana 7.7 gi hariba earthquake tu dagi sorak na 35 kilometer mu south room da chatlaga ha masi hagra matung da after shock mayam ama lai 2016 da noni da hariba Manipur gi earthquake 6.7 tu dagi Myanmar ga earthquake na taruk tara mu he na kanga dori ashok papan ba mayam ama yorong wani chapsabuti koi de haiba ngam Livelihood improvement of tribal farmers communities through integrated farming system Makhada ICR Manipur Center amasung Chandel Churachandpur Imphal West Tamenglong amasung Ukhrul Krishi Bigyan Kendra sina sinduna workshop kam exhibition amangasi Lamphel Pata Leba ICR Manipur Center da pangthokre thorom asigi saru amoina longmi sing amadi scientist sing marakta khanene nabigi thorom amasu pangthokhi CRPF की हुंबुदरुक सुबह बटालियन ngasi swasata aviang makhada Thobal District Hospital da lamtu sengbagi thorom ama pangthokre humbuduruk suba CRPF battalion gi commandant na luchingduna pangthoki ba thorom adu da hospital asigi staff sim amasung doctor singsu saru yakhi Naga Students Federation NSF ki anirak suba naga morung thorong ngasi chanda da leba liwa sarai village sa pangthokre thorom asi Naga Students Union channel amasung constituent unit singna yumbu ordination bani Kukana lim haina tim da yumpam oduna pangthok pangasigi thorom atuda session ani thongna khanene ne bigi mipam amasu pangthoki
Ka Manipur College Kachingi Thoido Hendona Mathau Pangthokliba faculty members singbu taram upagi thorum amanga se Kachingi Wari Punjab Palumda Labor College asigi multipurpose hall da pangthokre Thauba jilag manu channel labor license nomai paiba mioi singna verification ki damakta masa masa gi license singi copy sing mari lenaba police station sing da mathang thagi teramatoi fawbug manu pikhel angnaba Thauba jilagi district magistrate na khangalakli National Policy Framework on Agricultural Marketing Hariba Anoba Ain Asibu Yaning the Bapundo Pagimi Pamanga Manipur Long Milip Nasindana Imphal Giraba Banda Pangtokre Luf Asina Tador Pachero Madahai Manipur Gilamis in the Teneriba Kudung Jadaba Singh Tamil Nadu the Matangtagi Kunmari de Kuntoro Faba Pangtokadaba All India Kishan Sabagi National Conference Kanane Nagani Amadi Matangachuna Draba Loktra Hydropower Project Matangasu Kanagani All Manipur Ethnical Social Cultural Organization Ali Sangsin na Pangtutun Lakba Sajibu Khudol Tamba Igi Konguli Bege Thorom Kumsi Zegi Onesu Kangpo Pi Senapati Imphal East amasung Imphal West Zilagi Tungan Tungan ba mafam sing da pangtokani haina lub asna thador pachero aman hairi Gorori lagi aroiba saruk oriba jugai Madhai Udhar ngasi Radha Mandap Cultural Organization ki artist na Sangai Purugde Labor Scon Mani the Utkre Organization asigi President B Gopal Sharma hai Manipur ki tungan tunga ba mafam da hangliba relief camp sing dasu jagoi asi utkani Thaunazam Chawba Memorial Charitable Trust sing jamai Haksang Pipa Mimana Traba Lukrabi sing amadi ahal orba miyo sing da thagi oiba pension yin thopagi thorom ngarang degi sing jamai chingamaka khetri lekai nambul mapan da labor All Manipur Disabled and Handicapped Persons Development Agency ke sangneda Pangthorpa adunga solution kre Manipur State Agriculture Officials amasung Lomi Singh oina pangthopa nomoi oiba regional conference on organic farming gi thorum amangarang hotel Imphal gi conference hall da pangthokre Akasvani Imphal gi pau tabiri Kendra Sarkar ne electronics ke polam sing sana ba amasung thadok chasen tawbi thabak sing hena mapangan kangkhan nabge damak electronics component manufacturing scheme ayaba pikre ni dali dinga se pangtokpa mantri mandal mifam lor ba tungda permission da wangang bada Kendra ki information masung broadcasting mantri Aswini Besham na hai electronic component manufacturing scheme pa kana nabge damak lupa koti lising kunito hena khakna thamle mang na hai scheme asna miyoi lising marfadra madu hembada thabak pi bangam halagani ngasi impifam aduna Kendra Sarkar karmasa singi dearness allowance amasung pensioner singi dearness relief chahi asigi oina January amadegi chad ani hengana ba yabasu pikre Lok Sabha ngasi carriers of goods by sea bill lising ani kunmari pass tokre bill asina Indian carriers of goods by sea act lising amachama pon kun mga muhut silagani bill ki matang da khanen big pakhum da Kendra gi Ports, Shipping amasung Water Waste Ministry Sarvananda Sonawal na high bill asigi maruiba pandam di ising lambi da poche putubosin tawbi hiram sing da hena laituan bangam lagani hauzik sana bagi pau Naorem Victor degi Manipur Horse Riding and Polo Association Imphal na sinduna ahum suba Chitrabhanu State Women's Polo Club lisingani kun mangagi ngasi sana kiba match da Imphal Riding Club Lamphel na Manipur Police Sports Club pu panjal kunhumdoi ani da thoikre ani suba Kakching Tabam Kunjabi Sharma Memorial League kam knockout Kendra Wise Kang Tournament lisingani kun mangagi ngasi sana kiba match da oinam na Sagolban bu panjal taramari ahum da thoikre Ahanba Women's Futsal Interclub Championship ki ngasi KIYC Artificial Turf Ground da sanakiba match sing da FC Imphal na Youth Welfare Club pu panjal tarani thoi ahumda The Young Welfare Club Manipur United na Manipur United FA bu panjal tarataruk mga da amasung Eastern Sporting Union na Kuman FA bu panjal kun mga ahumda thoi kre ani suba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kun mangagi ngasi sana kiba match da ESU Wangkhaina TCMDC Thongjubu wicket ahum da thoikre atopa match amada KCC Kongbana YAC High School bu wicket manga da thoikre Chitrabhanu Aroiba da maroiba pau amukhana Rajapal Ajay Kumar Velan Hari Mahiri Shingbu Leba Sigi Tungan Tonga Mapam Sing the Kohen Bana Mapam Dugi Nad Chenabi Amasung Fedja Chakchagi Maram the Kangamba Achoba Mating Oregani Art and Culture Commissioner M. Joy Singh Hari Anawa Technology Kiasin artists in the Potoli Bamakoi Hitoishin Tebe Sing Miam the Kangpi Amadi Puning Togol Pibiki Tangai for double Myanmar danga se Richter scale da Teret Dasmik Teret Amasung Taruk Dasmi Maria Wihar Anirak Tanatan and a Hak Bagalunena Chauna Amangata Tokre Hojik Pawada Mui Ohum Lake Dre Mui Murfadra Rom na Tiba Kangana Lady Amasung Kendra Sarkar electronics ke polom sing saba amadi thadok thazin tawner bi thabak sing hena mapangan kakhana bi damakta electronic component manufacturing scheme ayaba pikre pawriseri